MUꯒꯤ BCꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ KSAꯅ ꯒꯕꯔꯅꯔꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯔꯞꯁꯟ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ BC ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯜ ꯂꯣꯀꯦꯟꯗ꯭ꯔꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ KSAꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯒꯤꯗ ꯊꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ KSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯈꯥꯝ ꯕꯩꯗ꯭ꯌꯥꯅꯟꯗꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯔꯞꯁꯟ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌा ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BC ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯀꯦꯟꯗ꯭ꯔꯒꯤ ꯃꯊꯛꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯗꯨꯅ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯒꯗꯕꯅꯤ꯫ BC ꯂꯣꯀꯦꯟꯗ꯭ꯔꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯂꯧꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯆ꯭ꯌꯨꯠ ꯀ꯭ꯂꯣꯖ 19 ꯑꯁꯤ ꯑꯦꯃꯦꯟꯗ ꯇꯧꯕꯗ ꯅꯠꯇꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯩꯔꯤꯕ ꯑꯣꯔꯗꯤꯅꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯊꯨꯒꯥꯏꯗꯨꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ BC ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯔꯥꯟꯕ ꯇꯧꯐꯝ ꯃꯀꯣꯜ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BC ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ BC ꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯁꯤ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯊꯕ ꯉꯝꯂꯣꯏ꯫ BC ꯑꯁꯤ ꯃꯐꯝ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ KSAꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ZUFꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯃꯨꯛ ꯄꯣꯄꯤ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯖꯦꯂꯤꯡꯌꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUFꯅ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯈꯣꯡ ꯑꯃꯗꯤ ꯔꯥꯡꯖꯣꯟ ꯚꯤꯂꯦꯖꯀ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯃꯗꯨꯕꯨ ꯊꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯅꯔꯝꯕ ꯁꯪ ꯑꯃꯁꯨꯡ ꯒꯥꯔꯤꯅꯆꯤꯡꯕ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯃꯈꯥ ꯇꯥꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯡꯂꯨꯝ ꯚꯤꯂꯦꯖꯇ ꯑꯦꯀꯔ 60 ꯔꯣꯝ ꯄꯥꯛꯄ ꯆꯤꯡꯃꯥꯏ ꯑꯃꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯪ 3, ꯐꯔꯇꯤꯂꯥꯏꯖꯔ ꯕꯦꯒ 3 ꯑꯃꯗꯤ ꯊꯨꯝ ꯕꯣꯔꯥ 2ꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯖꯤꯞꯁꯤ 2 ꯑꯃꯁꯨ ꯐꯪꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ZUFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯄꯣꯄꯤ ꯊꯥꯔꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯖꯦꯂꯤꯡꯌꯥꯔꯣꯡ ꯏꯟꯄꯨꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗ ꯄꯣꯄꯤ ꯊꯥꯖꯤꯜꯂꯝꯂꯤꯕ ꯑꯃꯗꯤ ꯂꯩꯁꯤꯜꯂꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ZUFꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯁ ꯑꯃ ꯁꯥꯒꯠꯇꯨꯅ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯂꯝꯕꯥ ꯄꯥꯒꯗꯧꯔꯦ꯫ BJPꯒꯤ ꯑꯦꯂꯥꯏꯟꯁꯁꯨ ꯑꯣꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯇ꯭ꯔꯤꯄꯨꯔꯥ ꯃꯣꯊꯥ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯥꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ NPPꯅ ꯑꯄꯨꯟꯕ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯂꯝꯕꯥ ꯄꯥꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯗꯤꯄ꯭ꯂꯤꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯁ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯅꯥꯅ ꯂꯨꯆꯤꯡꯗꯨꯅ ꯍꯣꯠꯅꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯊꯪ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯔꯅꯥꯀꯦ ꯁꯛꯃꯥ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥ ꯃꯣꯊꯥꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯥꯗ꯭ꯌꯣꯠ ꯗꯦꯕ ꯕꯔꯃꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯎꯊꯣꯛꯂꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯄꯨꯟꯕ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯝꯕ ꯑꯥꯎꯠꯐꯤꯠꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯑꯁꯥꯝꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯍꯥꯟꯅꯒꯤ ꯂꯤꯗꯔ ꯗꯦꯅꯦꯜ ꯂꯪꯊ꯭ꯔꯥꯁꯥꯅ ꯑꯅꯧꯕ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯑꯃ ꯂꯣꯟꯆ ꯇꯧꯈꯤꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯁꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯌꯥꯎꯒꯅꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ BJP ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯣꯏꯔꯝꯕ ꯃꯣꯝꯍꯣꯂꯨꯃꯥ ꯇꯤꯀꯣꯟꯒꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗ BJP ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯟꯁ꯭ꯀꯦꯞ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯉꯁꯤ ꯚꯥꯔꯠꯇ ꯍꯣꯠꯅꯕ ꯅꯠꯇꯦ, ꯍꯧꯈꯤꯕ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯥꯗ꯭ꯌꯣꯠ ꯗꯦꯕ ꯕꯔꯃꯥ ꯑꯃꯁꯨꯡ ꯂꯪꯊ꯭ꯔꯥꯁꯥꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯋꯥꯟ ꯅꯣꯔꯊ ꯏꯁ ꯍꯥꯏꯅ ꯋꯥꯐꯝ ꯀꯌꯥꯔꯛ ꯍꯟꯅ ꯄꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯔꯥꯏꯠꯁꯤꯡ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯛꯆꯤꯟꯅ ꯂꯧꯗꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯎꯅꯕ
उन्ननबगीदमक्ता अपॉइंटमेंट लौनबा होनबा फावबदा अवांग नोंपोकि लीडर्ससिंगना मतम सांगना ngaibagi awaba mayoknari asigumba hiram kaya asidagi koknganaba mata oiba paukumdi awang nongpokki apunba force ama sagatpaduni apunba post ama sagatnaba honabada khwaidigi maru oiriba asi awang nongpokki leiriba leadersingna masagi ego thadokpa tangai fadei adubu ngasidi tongan leadersingna masagi oiba ego thadoktuna awang nongpokki apunba common platform ama sagatnaba honabada maipakna changsilakle hairi Tripura Mothagi founder Pradyotna haukiba September thada pangthokiba Bodoland Territorial Council gi Mikhalda Bodoland People's Front BPF ki campaign tauke Mikhal aduda BJP bu yamna chauna BPF na maithiba piduna landslide phangke haukiba chai lising ani ga tareta matamdugi Congress Party ki leader Nindu Langthasa bu militant sengna nongmaina kapna hakra matung mahaki masanupa Daniel na chaliba chahi asige September thada anouba political party ama launch toba laiki matam aduda su Pradyot Deva Burma na Daniel da common platform ama sagatpagi tangai fadaba sing adugi matang da Daniel da aiba cherol piduna khangan ke haukiba chahi lising ani ga sumna kulhumdoi da pangtokiba Tripura gi Mikhalda National People's Party ki lusingba sangmana awang nongpokta lairiba tribal miyam gi oiriba constitutional solution ama purakna ba honabada Khenaba wakhalon lairabasu Tripura Mothagi damakta election da campaign tauki haiki Kuki amadi Nagana singi lamsing makoi gi mapa mapugi lamni yanarakpadigi kokai lukai nagadore Kangpokpi Tengnopol Chandel Kuki ipa ipugi lamni KLAL na Kuki amadi Naga singna singi lamsing makoi gi mapa mapugi lamni yanarakpadagi kokai lukai nagadore Kuki miyam gi separate administration gi demand Rajampur district khaktagi oiba demand amagi moongda NSCNIM gi deputy prime minister lieutenant general BS Atemna hadak phongdokhiba wafam Kuki gi historical cultural narrative pu lana lamjing bani haina Kuki liberation army letkolun KLAL na kanna yaningda phongdorakli KLAL na thadorak pacherol amada NSCNIM gi atokil launcher asina phongdokhiba wafam asima Kuki gi historical amasung territorial complexity buikai khumnadaba amadi haujik Manipur da thokliba conflict asibu hena sathi hannaba thongni Kuki miyam gi separate administration gi demand ase principle of territorial integrity amasung right to self determination da yumpham oina tawba demand ni akhoi gi ipa ipuna thambiramba territory nampuda state of Manipur gi saruk ama ohen khivani haina su claim torakle propose tawriba greater Nagaland gi matangda Kuki administration gi manung da lairiba akaknaba tangkul territory khala lairiba asigi matangda reciprocal dialogue toksi hairabadi masigi damak launa hangna tamle amadi ekoi masen marakta ipa ipuna thambiramba lamkhaigi matangda amana amabu kai khumnaba amadi recognition taunaba mathautai ukrul mau amasung senapati da ekoina ekoigi ipa ipugi lamsing manghandana thamgani haibagi wakhalon ekoida leite adubu Kangpokpi Cedar Hills amasung Tengnopol Chandel Kuki ipa ipugi lamni haibasi constitutional record na sakini hairi Kuki miyam gi ipa ipugi lamkhaida chayetnaba ama thokhalakliba asi kumja lising amaga chamapan marfutara nithoi Dagina marfutara humdoida NSCNIM na Kuki miyam gi mathakta thakiba ethnic cleansing na thogan khibani Kuki khul kaya mai thaduna manghanba micham miyam hatpa tuppa tawbadagi mayum thadoktuna Kuki miyoi lising kaya chenake amaromda Kuki na hana leiramba mafam singda atopa community singna khunda silakpadagi Kuki gi lamkhaida sayetnaba ama thoklakhibani hainasu KLAL na makhatana phongdorakle Hasina na lengak tukraba matung political violence na miyoi chahum hena sihankre Bangladesh tam hairoi singna lusingba protest ama hanagi Prime Minister Sheikh Hasina na lengak pu intukraba matung da haujik fawada leirakliba political gi oiba hingsa gi thabak thawong singda yamdabada miyoi chahum rom sikre haina lebak adugi maru oiba human right ki makai degi phongdorakle Odikar haina mingthon ba Dhaka best of human rights organization amana pirakpa report amagi matugina Sheikh Hasina gi lengak tukraba matung da haukiba chahi gi August dagi hauraga hauji fawbada political party sing yauna hingsa gi thabak thoram kya tatharakpada yamdrabada miyoi chani ga marphu mathoi hena sikre hairi masigi mathakta atopa miyoi nimpu rom hena crime da chingnabani haibagi maralda extrajudicial killing da sibal laikre amasung atopa miyoi chamga yankhai humdoi romna miyamna phusaibagi thabak chathakre haina report aduda pali Odikar gi director Nasiruddin Ilan na phongdorakpada Sheikh Hasina lengak
तुखिबदगी ह्यूमन राइट का मरी लेनाबा थबक थौरमसिंग हानादगी फिबम फगलके अदुबु लॉ एनफोर्समेंट एजेंसी सिंह हिंसा की थबक थौंग सिंह सिखिबसिंग अदुगी अकुप्पा मरोल सेंगदोक्तना लाकली सिक्योरिटी ना फादुना लेरबा मियोय सिंह सेंजा थुमजागी मतंगदा मराल लेरबा सिंह सिबगी चांग अदुमक हंथद्री हाइना महाकना मखाता के शेख हसीना ना पॉलिटिकल पार्टी अवामी लेक लेबाक अदुदा थिंकिबगा लोनेना मदुगा मरी लेनाबा मराल लेतबा मियोय क्या अमा ओट नैबगी अहेनबा थबकसिंग सीब यावरी शेख हसीना लेंगाक मतमदसु मियोय क्या अमा फाजिनबा अमसुंग एक्स्ट्रा जुडिशियल किलिंग क्यासु यावखे अदुबु महाकी लेंगाक तुख्रबा मतुंग हौजिक लेरिबा इंटरिम लेंगाक असिगी माइकेदगी अदुगुम्बा थबक थौरमसिंग अदु मपुंग फाना लेबहनबगी महुत्ता मखाताना अदुमक चथदुना लाकपने पॉलिटिकल पार्टी सिंगना नमदुना सेल लौबगी थबक हेनगलकले जमात इस्लामी हाइना खंगनबा पॉलिटिकल पार्टी असिदगिसु नमदुना सेल लौबगी रिपोर्ट पिरकली हाइरे